Maroiba pausing. Lairaba miyamda fangangadaba cheng niyomgi wangmada yole haibagi damak sangai prauta leba FCS Godown gi mayoknabada famba cheng gi dukan kaya ngasi ipakna thingsinkhre. India की Constitution की मायोक्ता मणिपुर सरकार ना पार्लियामेंटरी सेक्रेटरी मंगा हाफिबगी दमक सेंटर अमदी सुप्रीम कोर्ट वाकतुना प्रेसिडेंट रूल थमनब होनरगनी हाइरी अमदी NSN IM की चेयरमैन इसाक जिशी सुगी स्टेट फ्यूनरल सर्विस हेब्रोंदा पांथोक्रे Kurmzari, Miang Tabri Bismutaram Usari, Mapungaba Pausing, Pizari. Lairaba Miam da Fangangada Bacheng, Nyongi Wangmada, Yoli Habagi the Mak Sangai Prodoleba, FCS Godown Gi Mayuk Navada Famba, Chengi Dukan Kaya, Ngasi Ipak na Thingzin Cray. Ngasi Nungtil Ipak General Secretary Wangwam Santana Lujingduna, Lanai Mui Kayana Famba, Cheng Yonba Dukan Kaya, Kupna Yangsin K. Dukan Sing Asida Yoli Bacheng Sing Asi, Nyongi Wangmada Yon Bani Habagi Maralda, Dukan Sing Adu, Solon Sinduna Tamke. Santana Paumi Sing da Fongdoki Veda, Dukan Sing Asi Hiram Amatada Yanaba Purak Laroi, Makatana Chengi Karbar, Tawa Yaroi, Tonglon Sing Kraba Dukan Sing Asigi Manung da Lady Ba Cheng Sing Asi, Kari Karam ba Hiram da Matau Karam na Miam na Fanghangani Haiba, Hayeng Ipaki Office da Miam Galoina na Mipam Pang Toloba Matung da Lepkani, Mana Makatara Duna, Ngasi Chatariba Drive Asi Ahan ba Hodopani, Makatana Lanai Mioy Kiana Jauna Godan Handuna. Cheng Peshin Bamadi, Imphal Bazar Mayolda, Karbar Wala Singna Peshin Liba Cheng Sing, Asigi Maramda, Atubada Drive, Chatragani Habawa from Fundoki. अखोइना ngasi ipakna sangjanjariba khongjang ase akogi nomagi suraga chariba akogi laiba praja singi damaktani amadi food security na piriba priority da thamada akoi kiji manga phangadaba amadi AAY da kiji kunthra manga phangadaba je masi akoi chongthoi thoidana akogi pi phanghanna bagi damakta changjalakpa khongjang ne haitare masi ga loinana akoi ngasi FCS Godown ga Hek Mayok na FCS Godown gin daton sumang simak tada lan huran ba mayam ma masida huran ba poya ya da masida mayam ma leirize masi akoi tumina yengthoktuna leiba sungam ngamoi khata na ngasi kawwa numitida gi mafam sida cheng yonba sungya yaroi habje akoi ipaki maikei dagi thamde compromise amata leiroi ngasi kawwa numitida gi akoi masi mafam sida makhal amata gi cheng yonba sungya yaroi Ningsing Bayai, Manipur Sarkarna, Larber Prazasinda Fangangadaba, Mapandagi Pusilapa, Cheng Sing, Lanai Dukan, Amatada, Yon Bayaroi, Kanagumana, Yolamba Tarbadi, and your action Lokakani Haina, Lautokibasu, Lairabani. Indian Constitution ki Article Chamaga Humpumari ki Mayokta Manipurda, Minister of State ki Thakta, Parliamentary Secretary, Manga Hapagi Damag, Center Amadi Supreme Court Wakatuna, President Rule Thamna Bahonaragani Haina, BJP Manipur Pradesh ki Election Management Committee ki Convener, Taunazam Chawbana Fundokre, Ngasi BJP ki Head Office Pangtopa Paumi Singa Unaba Amada, Mahan Makata Raduna, Article Chamaga Humfuga Mari ki Matung Ina India ki Atay State Singda, MLA ki Apunba Masingi, Chada Taramanga Cabinet Minister Hapa Aduga, MLA Masing Yamdaba State Singdana Cabinet Minister Taranitoidagi Tadaba Haina, Englisani Subna Ahumda Past Tokiba Bharat Sangvidan ki Marifuga Mathoi Suba Amendment Palli. Wafam Masimak Ing So Lising Aniga Subna Marigi January Amadagi Janaba Hokrabani Adubu Manipur Sarkarna Manipur Parliamentary Secretary Ek Inglisani Taranitoi Semduna State Minister ki Thakta Parliamentary Secretary Manga Hapke India ki Constitution Bushing Naba Manipur ki Congress Sarkar Muthalaga President Rule Thamnaba Center da Kangalagani Haike Hiramasida Center na Chapsaba Tabak Lokalaktrabadi Supreme Court Wakatkani Inglisani Taranitoi Parliamentary Secretary Singidamak State ki ex checker dagi kai kiba senfa pumnamak singat hangani amaromda National Food Security Act ki cheng chini amadi kerosene manghanbagi matangda CBI natraga thabak tagi potharaba just amada independent inquiry tawhanana batakshilagani haike anti constitution oiba constitution ki against the labor sarkar ne masi dijo tau yadredna Supreme Court satkani India government amend tawado state government chatnaroi na sida एक मसेलगा चना याब्रा मरम अदुना मंत्री यामना हापा यादी हाइबा कॉन्स्टिट्यूशन पीरी बसे मसिगी अगेंस्ट मखोइना हौजे पार्लियामेंट्री सेक्रेटरी ने थोनजलगा लॉ एंड फैसिलिटी पीरा लेबसे मसी
against the constitution. Nobody can stand. Kanamtan lepangamoy against the constitution. This sarkar se percent unto godabani. ASEAN IM gi chairman Isak Chisi Sugi aroiba mathomangam ngasi Hebron da leba ASEAN IM gi headquarter da state funeral service pangthokre ASEAN IM na sinduna pangthokiba Isak Chisi Sugi state funeral service ki torom aduda ASEAN gi luchingba amadi cadre kayana lekidrabagi mafamda ikai khumnaba utki torom aduda tongan ba civil society organization kaya gi mioi singsu saruk yake Hebron gi torom asida Meitei National Front ki President Jingsubam Wangami Leima amasung advisor and Tomba Susaruk Yake Manipur gi ningthau leisem basana jawbana awaba phungdokpagi warol amasu advisor and Tombana pathoke leirum fi ani lekidrabal luchingba asida khudol tamke mahaki thawai yawdraba hakchang hayeng mahaki pongnafam Sisilimi khulda leirol channa bagi damak ngasi Hebron dagi pukre hairi panbayai Isak Chisisu June gi tang 9 da Delhi gi Fortis Hospital da masagi anaba amadagi lekidabani Haukibe Inglisani tara mangagi July mangadagi Mahak Hospital asida laying duna lakpani lekidraba Isak Chisisu Haukibe Inglisimi chamapan kumapan da Nagaland State ke Junheboto District ki Sisilimi khulda poke Lekidraba ASEAN IM gi Isak Chisisu bu ikai khumnabu utpo oina ngasi nagataba mafamsingda government office mahai tamfam sangsing Kaitel amadi dukan sing thong lonake Tamenlong district tasu ayupung ni pandagi namiyung bapung tarani toy fauba Kaitel dukan sing thong lonake office amasung mahitam fam sang sing thong loduna ikai khumnaba utke IPR ge anoba director Megachandra Kongbom gi Thausil Makhada Manipur government ki tongan ba department singi thabak thoram scheme amadi achievement sing media ki kuthangda miyam da pak sana khangananaba July 3 dagi horaga August 13 fauba head of department singi tangkak naina press conferencing DIPR na pangthokadori nungtil pung amaga minute kuntra amasung pung ahumda DIPR gi office complex ta nungti gi pangthokadori ba press conference asigi ahoban numit July 3 da agriculture director amasung horticulture and soil conservation director gi pangthokani press conference asigi mangoina na Manipur gi chief secretary Onabukeshwar na paumi singi mamangda wahodok oina wangangani asiguma anoba khongthang ama anoba director Megachandra Kongbom gi midyeng makhada pangtokadoriba asina government amasung miyam gi marakta afaba mari thamduna government na paikhatliba thabak thoram sing miyam da hena khanganduna afaba lengak ama thamnabagi khudung chaba ama piraba yai hairi Kakching Kendra gi manung channa tera upokpida Inglisani tara marigi September 3 dagi saba horakiba district industrial state ki fibam ngasi commerce and industry minister Govindas Kontau jamna yengsinkre JS gi August ta fawbi manungda soidana sangaragani hairi lupa crore kungama thoirom jangna sagaliba project asi yengshilaba matung minister Govindas Kontau jamna pawbi singda project asigi check amasung leba ki thabak sing loshile Trans-Asian Highway fautuna chatpanina yamna kanaba mafam amasu soidana oirakani Southeast Asian lebaki lalon itiki polam sing mafam asida thamba yaragani government mafam asida special economic zone amasu sanaba pandam thamli lam eka chamri rom changadaba lam mapusinga yanaba ngamdabadagi thabak oina paikhatpa ngamdri housing project asida eka tara pak chawna sagaliba asina Thoubal district ki housing leriba entrepreneur kuntare ki mafam piba ki mathakta atai entrepreneur gi wakharon lebesingi su mafam pina bahonagani haike ngasigi khongchet aduda DIO Thoubal amadi industry department ki official kya su loinaki khongchet ki manung chana Thoubal mela ground maya dalaiba DIO office ki fibam su yengsanke tangai fadana nongna sabi yaba a block amadi semjinba yaba khudimak atuba matamda thabak paikhakani haina thajaba piramki akogi Thoubal district ki any individual things yare mo koi accommodate tawna ba koi department yam kan hona jagani honorable CM gi apam so unemployed things kadai de absorb to ya gadagi makoi things instead of becoming an employees they should become employer entrepreneur things subna gi 27 khaktane haidana lairiba things dagi masing hengat pa yagani amasung makoi gi makada akoi employee mayam pirakadori employment mayam pirakadori direct maduna benefit makoi da laiba indirect benefit laiba mayam su yarokani aduna koi ayam matamda ina khanja matamda district sigi library entrepreneurs sing aduga any individual entrepreneurship ki
कनो लेबिरबा गुण लेबिरबा मैम पुनमक्ति अखोगी इंडस्ट्रियल स्टेट सिदा कोई एकोमोडेट तौबो ngam Manipurda ILP Chanahalu Hanagi Convener Ratan the City Maral Hando Haiduna Ngasi Loktak Pata Nga Faduna Hingliba Tanga Karangi Ngami Singna Loktak Pata Hi Honduna Kongjang Sangsinkre Gido Club Karang Apun Bamaira Paibi Loop Local Boat and Motor Boat Service Tauriba Singna Chatkiba Higi Kongchat Adu Karang Lechil Pandol Dagi Horaga Karang Mangi Makong Fauba Honke Anova ILP की बिल पास तौदुना चनहालू रतन सिरिबा माराल खुदकता हंदो हाइना दाबी तौरी Manipurda ILP Chanahalu Amadi Ratanda wanted Lautoki Babu Yaning the Bafondotuna Semkiba JSina Lilando Lampak upon Bamera Paibi Lupka Punna Sindunangasi Singzamay Tongkonda Miamgi Wakan Mipam Pangtokre Wakan Mipam Aduda Ratanda Siriba Maral Kudakta Hando Amadi Sarkarna Yellow Missing Kaluhaina Iba Pleka Sing Sizinaki Lamdamasi Nupi Angang Sing Wayel Gil Sengakna Mapungfa Nangapi Senbirabadi Lamdamasida Thok liba nupi anganga mari lenaba thoan ningdaba thodo wathok sing yamna hantahan bangamgani haina Manipur State Commission for Women's ke nauna chairperson gi thau purabi Dr. K Sobitana phongdokre wafam sing asi commission ge office ta pangthokiba pawin mifam amada mahana phongdokibani Dr. K Sobitana makhatana commission isi ingliseni subna taruki September gi tang 15 da lingkhatkibani ngasi fawbada commission na nupi anganga mari lenaba case chamanga ga nifugo humdoi lakhakre masigi manungda case chamanga rom yasinaba purakre lemo riba casing atuba matamda losinana bahonari commission asigi awara pa kaya lerabasu state asigi nupi angang singbu yaifa hananaba thorang kaya paikalagani makoi sing adugi manungda helpline unit hangdokpa security measure lakhotpa awareness program pangthokpa amadi awaba tarba nupi angang singbu masa mathanta hingjanaba lambi pibana jingba yauri Wafam sing asi thabak oina pangthokpada government ki maikaidagi khaknatana miyamgi maikaidagi su commission na mateng pangbiu haiba wafam thamke legal awareness camp adani pi sing sida koi awareness pi ba adani pi angang sing si gyan si taraboi tangkhai madi akoi subside tawda sungba problem sing ase tangkhai madi subside tawda na akoi na khali aduna yamna tuna atuba matamda akoi na awareness camp ama akoi Bisenpur da akoi pangthok sage na akoi na Kanjay aduga ato to pasingi lam dasu akoi na masi khoi tokjarakani aduna masi khoi gi Bharat Sarkar gi akoi Women Commission National Women Commission ge su khoi na pau si thajagre aduga masi thuna lokhasare har kanda khoi gi nupi khunai se gyan tahan bama khoi changi Lining amatani Furup Kayana Punna Kunda Minariba Manipur Ingna Chikna Himina Sehaba Wakalonda Ngasi Moirang Kendra gi Mafam Kayada rally chatkre rally adu BJP Moirang Wandal Moirang Mahila Morcha amadi BJP Moirang gi executive members singna punna sinbani ibudau thangjing laikon mamangdagi Moirang Municipal Council Ward number 3 gi councilor Ibem Chana lamthakiba rally adura punna kar chamga nifuromna sarup yakhi ngasi ahing nungyai dagi July 3 gi ahing nungyai fawba Moirang Municipal Area na konba Jagada Pung Nifuga Nipan gi General Strike Kaukre Moirang dagi Kumbi Wangu Santhong Kaibul Napet amadi Kumbi dagi Moirang Service Tauriba Association Taruki Core Committee gi convener Moirang Them Budhana Moirang Municipal Council asida committee asina chathagadoriba total ban asi route asida nomagi suraga chara taliba singi hak matpa oina Anova Association hapsilakpa amadi gari thafam hongtokhibagi mayokta kaubani Nomada Anirak Fawba Mi Pangdabadagi Wana Gari Cheliba Pibam Asida Anova Association hapsinanabagi order tholakpa asi ngasi Fawbi manungda council gi mifam ama phambiduna yanaba puraknaba takshinduna driver singna sintha leptuna khongjang changsilakibani Masi Fawbada Moirang Municipal Council na thausadana leithopagi mayokta ban asi kaubani ban manungda lining laisol mai ising mahimasing amadi media gi thabak toram singdadi konsiloi hairi Piendaduna ngasi dagidi aikoi horel ahing pung barodagi hauraga numit nini akoi numini pung nifuga nipangi total bal Moirang municipality area da ban chathar jaragani haina aikoi pung core committee gi maikai digi akoi pau gi ISTV amadi koi Manipur gi press media shi matham da kuthang na koi pau genjari
Ngarian lamkhaidagi Waithau lamkhai phawba kilometer 12 rom sangba lambi asi PWD gi makhada Keystone Private Limited na sembagi thabak yamna kanna chathari ngasi lambi semliba mafam aduda kairau kendra gi MLA Karam Thamarjina PWD gi engineer singa chatuna yengsingkre lupa crore 9 lakh marifu changna semliba lambi asi laliba July tha fawi manungda losinana ba pandam thamle haina MLA Karam Thamarjina phongdoki National Highway Imphal More Lambi ban tawropa matamda chatok chasinda yamna maru oigadaba lambi amani haiba wafam thamke masi khoi hana sem laga su honorable chief minister ga khoi yengmina grabne adu masi khoi na semai si ngarial lamghai langdum haijambam daina sigi waithau ga national highway 39 ga taina ba sibone si roughly 4 kilometer train thoi ga kitang hele train thoi dune si aham bada koi sahi ahum mari mang ni sem ga to banga maktaba sem da budi sahi tara mari ma hele bane adu yam marui ba lambi dina kanna taknar ba matungda samai khoi na fund khare allocation tar about 8.8 crore muk allocate tar kan sem bane Patsoi Kendra gi polling station 19/21 gi voter singda phangpham thopa National Food Security Act ki chaktung mapung fana phangdri ration card pinana ba voter listing nipan gi maming thagat khibada Kendra gi MLA na mioi listing ahum kha khangalakpa asi mari ne na bisingna miyeng changyu haina Tera sayang machin maida pai binupi sina phongdorali ngasi tera sayang da pangthopa paumi singa unaba amada maida pai bi loop ki member W Sujitra na phongdoropada Consumer Affairs Food and Public Distribution ki makhada praja singda chakthung kaya phangle haina media ki khuthang da khangbangami adubu Patsoi Kendra gi oina hariba polling station asidari karigumba chakthung amata phangba leite ek asi chanarpada maruina ration card pibi naba mioi lising nipan gi maming thagapada Kendra gi mihut oibada natana minister su oiribina ma ki mioi lising ahum khata khanba asi laibak thibani miyam gi chakhau bu politics tawbaga chap manai amadi ikaiba pibani mari lenaba singna hiram asida miyeng changhaningi haiba wafam phongdokhi सही को मुक्से फंगतबा जी फूड सिक्योरिटी कार्ड लापसीजु अखोगी दिए मी लिसिंग निपान थाबदा लिसिंग अहुम खक लाए सिजु खोगी पाइरिबा खोगी केंद्र की पाइरिबा सिना एमएलए सिना केमता कनो तौबिद्रबा थौसाबिद्रबा अखोइजे केमता खनबिद्रबगी टाइपदा अतोनबिगी मसागी टाइपदा अखोगी मतेक्सिमा अदुम लंगथोकपिरगा अदुम थंबिरे अद मी अतैगिदी केंद्र अतैगिदी अदुम जी खोई आईएसटीपी पाउदा लोइनम उले सिगी पीरे सिगी लम अदुगी पीरे लम अदुगी चेंगेले हाइबदा अखोई थंदा इकाइजे अखोई थंदा इकाइबा पोएबा अदुना अखोई सेजे लैबसु इकाइरे अदुना मरिरेनबा कनोना अथॉरिटी ने यंगजनबी National Food Security Act ki makhada Consumer Affairs Food and Public Distribution Minister gi Kendra oidiba lamnaida cheng suna PW wathok kamari lenana Kendra asigi saijangda JSC fawba semkre sarkarna cheng kg sudana piga double lerbadi lowroi haiduna agency gi mayumdagi cheng lokhatuna lamlai police station da cheng sing thingat ke hiramasi gi matang ngasi saijang Progressive Youth Club ta pangthopa paumi singa unaba amada JSC gi secretary mutum thoibi sanana Cheng suna pi daba yaroi haiduna JSC sembani haike masigi matangda wakap mi phamduna sarkarna miyamda cheng suna pi na batakshin-duna lagli adubu laibak thibadi ezena cheng tumina pusilaktuna yum amada changchata cheng kg 32 pi na naba honarambadagi ngarang miyamgi oiba mi pangthoki numidang athengbada cheng quinton nifu ezen gi mayumdagi fagatuna nupi chahum lomna tata da hablaga lamlai police ta sinakibani ngasi seijang chonthabagi oina yenanaba thamba cheng sing adu Makhatana Lokalaga Lamlai Police Station that Sinagani, Cheng Suna Pidriba Fawa, Miamna Cheng, Lok the Bagalina, Akama Kongjang Singani, High K. Ahoi Han Tagi but dead to Masi Simani, dead one Gimanunda, Karigumba, Manipo Gomena, Aquina Palm Diba, Muam, the Sinki Manga, Bahabisika, Bibi the Batarabadi, Haying dead to Mastegi Akoi, Akan Bakungan Zanzalagani, Akoi Pandam, Hanblate, Adna. Makhan makam me kaya gi agitation changjan dana khoi ching sing se phangna ba hona jagani Hauki Bajun Kuma Panda Thawal Moizing the Chathakiba Nisha Yon Batingbagi drive that Nantotuna Chen Kraba Mue Emma, Hauki Batang Contrada Lekidabaga Mari Lenana, Mue Karada case Tangapabu Yaning the Bafundoli, Nasi Manipu Press Club Tapangtopa Palmisinga Unaba Amada, Moizing Mayu Mahalagi Makedagi. Fondoropada kayarak hana drug yonbagi thabak tokna na bakhangalabasu tadabadagi miyamna haukiba Jun kumapan gi numidang pung taraga minute kontrarom chapamatamda Elias Khan amadi naha ithoigi yumda changduna drive chathabada lekidre hariba MD Rehman miyamna food changing da nathoktuna chen kiba miyoi ni hari mahak khaktan natana atopa drug sizinaba miyoi nipasu naha ithoigi yumda leramba thengnabagi
थेंनबदगी वारक वातेम लब मतुंगदा इमुंग मनुंगदा सिनके जून 30 MD रहमान सिरे हाइदुना मियोय खरदा अतमदना पुलिसदा केस लखनब होनबा असि लाइबक थीबनी मियामना चथब ड्राफ्ट मियोय खरदा अतमदना केस लखनब होनबा यानिंगदे हाइखे अना हाटमनी अगी इनाउनुपा इतुम अमदी रियाज खान ना लमजिंगा हाटमनी हाइदना बाय नेमदा याम फजना केस अमा रजिस्टर तौरबने अदु करी नो कमाई तौबनो ना अखोइदा हंगलम खोलंबगी वासु अमा फोबु लेतबा अदुमना यामना बेसलेस ओइबा मवंग अमदा तौखलकसिदे अइगी ngasai career da assassinate तौननाबा मी कांगु खरना सुम सिलकप्रा मखोइगी तोंगानबा इंटरेस्ट अमा लेरगा हाइबेगी पोट अमसो अइ खल्ले हंदकता जेनिम्स के डायरेक्टर देवेन लाइस्रम की मिये मखादा मसाना सेल पुथोक्तुना लायंगनबगी पांबई लेत्रबा अनाबसिंगबु हॉस्पिटल असिना लेमना लायंग बिबबु ऑल मणिपुर स्टूडेंट गार्जियन ऑर्गेनाइजेशन ना तौबिबल खंगबा उलगली ngasi singzamai sagrapam lekai da leba organization asigi office da pangthopa pawmisinga unaba amada luki secretary general S Sumatina Jenims ki director na afaba maikai romda hospital asibu puraknaba honari amaromda hospital asida MRI CT scan amadi MRCP na chungba kaya anabasingna test toba matamda systematic oidaba mawongda arama thabak toriba singi mathakta director na action lokhapiu haiki loinana hospital asigi doctor amadi nurse singi marakta achan mirai nabigi thawong kaya chathare masisu director na miyeng changbiu haiba wafam phongdokhi अखोई हाइरिबा टेस्टिंग असे लौब मतमदा लुपा लिसिंग अमा सामा दगिना लिसिंग अमा संगा फावल लौवी पेशेंट पार्टी दगी अदुगा मसी ओइदा रिसिप अमा बो पीदना अखोई रेस्टार तौदना मसी यामना अरानबा लालोंग अमादा संदा लंबीदा ओइना अखोई टेस्ट तौबगी थबक थवंग अमा चथरे इबसे मसी डायरेक्टर अमादी जेनिम्स की सुपरटेंडेंट ना मसी दा अकन ममियंग संगदना लाना तौबा मियोसिंग असिगी मथकता अकन बे एक्शन लौहननी अदुगा यामना सिस्टेमेटिक ओइबा मवंगदा अखोई रिसिपीदुना अखोई टेस्टिंग असे MRI टेस्ट तौबा मतम MRCP टेस्ट तौबा अमदी CT स्कैन टेस्ट तौबा मतमदा याम सिस्टेमेटिक ओइबा मवंगदा टेस्टिंग असे तौहनदिंगी Problems and prospects of 2 years B.Ed course habi hiramda numit humni chupna chatharakpa workshop ngasi Manipur University gi court hall da loisinkhre University asigi College Development Council na sinba workshop loisinbagi thoramda Vice Chancellor HN K Sharma Council gi Director Professor T.S. Ratan Kumar amadi School of Social Sciences ki Dean L. Lokendro susaruk yake Vice Chancellor Professor HN K Sharma na phongdokibada B.Ed course ki matangda hena mamutta na khangananaba workshop pangthokpa asi yamna afaba khongtangni haike so that was the grade. It was great. So they think that all the students are their son or daughters. That was the great success. Great, think of our teachers of that time. So mostly we should have, some of the moral, conviction. Imphal West Police Commando na akanaba paw ama phangbadagi ya school Janmastan area da thiba humbagi thabak chathabada KYKL gi member ama fare hairi police ki PRO gi cherol amana phagalaba miyo asigi maming Huidrom Budhi Chandra Meitei chei yakhegani thoi apopa Jugin Pokhau leifamdagi hauzik ya school Janmastan da leibani mangondagi pot chei kaya su phangle hairi paw marathon ateba break amata Constipate sizinabio. Constipate sizinabana manung sanba nungaitaba constipation problem kohan mangami. Itan tanba mangam sadaba singbusu kohan mangami. Nomada tumam daida lumbu saba ising glass amada chamas ama natraga anida thadaraga sizinabio. Constipate. Hangdok Enas Nail Art Studio Enas na khuzil ga mari lenaba khuzil bu fana thamnaba makhal gi treatment sing pizari amadi extensive design cosmetic enhancement togduna achepa khuzil fajahan bagi khudong sabu su pizari. Please contact Enas Nail Art Studio F7 first floor Pauna Bazar near Imphal Mobile Shop.
नौना सानरपा हकुलपा बॉडी बिल्डर्सना स्टामिन की बॉडी ग्लो सिनबियो ब्रेक मतुंगदा तराम नोकचरी पैलेस कंपाउंड लेबा एडवांस हॉस्पिटल लिंखखिबगी चही अहुम सुरपा मपोकुमन थरमगा मरी लेना ngasi हॉस्पिटल असिदा ओपीडी दा लायंगबा अल्ट्रासाउंड ब्लड शुगर टेस्ट अमदी हेपेटाइटिस सी की स्क्रीनिंग लेमना यंबगी खुदोंग चाबा पीख्रे